ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯃꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯔꯒꯅ ꯂꯤꯆꯠ ꯑꯃ, ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯂꯛꯄꯗꯅ ꯂꯤꯆꯠ ꯑꯃ, ꯁꯛꯂꯣꯟ ꯅꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟꯗꯨ ꯈꯪꯕꯗꯒꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯇꯕꯗꯨ ꯍꯧꯗꯣꯛꯂꯤ ꯀꯟꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯥꯏ ꯏꯃꯥꯒꯤ ꯑꯆꯧꯕꯤ, ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯣ, ꯅꯣꯡꯉꯥꯜꯂꯤꯁꯤ ꯌꯥꯝ ꯀꯨꯏꯔꯕꯅꯤ, ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯀꯥꯏꯗꯧꯕ ꯋꯥꯠꯂꯤ ꯍꯥ?" ꯂꯩꯃꯍꯜ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯁ ꯏꯃꯥ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯖꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯧꯒꯠꯂꯛꯀꯦꯕ." "ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯅ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯣꯏ ꯍꯥꯏꯕꯅꯤ." ꯂꯩꯃꯍꯜ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯗꯣ, ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯧꯒꯠꯄ ꯌꯥꯔꯕ ꯃꯇꯝꯅꯤ ꯍꯥꯏꯕ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯃꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯩꯅ ꯁꯨꯝ ꯐꯨꯕꯤꯗꯕꯁꯤꯗ ꯏꯊꯛ ꯀꯥꯗꯣꯔꯤꯕ ꯅꯪ, ꯑꯗꯨꯒꯗꯤ ꯌꯥꯔꯣꯏ, ꯑꯆꯧꯕꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ." ꯃꯃꯥꯅ ꯉꯥꯡꯃꯟꯕꯗꯨꯗ ꯂꯩꯃꯍꯜꯗꯨ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯧꯗ ꯍꯧꯒꯠꯆꯔꯒꯦ ꯑꯩꯗ, ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ." ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯐꯦꯠ ꯂꯩꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯥꯗꯨꯗꯒꯤ꯫ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ꯫ "ꯍꯥꯏ, ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯗ꯭ꯔꯤꯕꯅꯤ, ꯃꯩꯔꯥ ꯑꯃꯨꯛꯇ ꯂꯥꯡꯉꯨ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯅꯅꯥꯎꯗ ꯍꯥꯏꯔꯨꯔꯅꯨꯀꯣ." ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯃꯍꯜ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯇꯥꯅꯕ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ꯫ "ꯏꯃꯥ, ꯉꯝꯃꯣꯏ, ꯑꯩ ꯑꯌꯨꯛꯁꯤꯗ ꯏꯁꯥ ꯁꯦꯡꯗꯣꯛꯎ ꯀꯥꯏꯅ, ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯑꯇꯣꯝꯕꯤꯅ ꯃꯔꯥꯏ ꯇꯧꯖꯅꯤ." ꯍꯥꯏꯔꯒ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯅ ꯊꯣꯏꯕꯤꯅ꯫ "ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅꯅꯦ ꯇꯧꯔꯤꯕꯗꯣ, ꯑꯗꯨꯒ ꯃꯩꯔꯥ ꯂꯥꯡꯕꯁꯨ ꯑꯩꯅ ꯂꯥꯡꯉꯨꯗꯤ ꯀꯅꯥ ꯌꯥꯗꯣꯔꯤꯒꯦ? ꯍꯥꯏ, ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯃꯊꯧ, ꯍꯥꯏꯔꯤꯗꯣ ꯑꯗꯨꯅꯤꯅꯦ, ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇꯣ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯅꯠꯇꯦ." ꯃꯆꯦꯒꯤ ꯃꯇꯧꯗ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯊꯣꯏꯕꯤ꯫ "ꯇꯥꯅꯤꯡꯗꯦꯀꯣ ꯏꯆꯦ, ꯇꯥꯕ ꯌꯥꯗ꯭ꯔꯤꯕ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ." ꯃꯆꯥ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯒ꯫ "ꯍꯥꯏ ꯏꯃꯥꯒꯤ ꯑꯆꯧꯕꯤ, ꯑꯇꯣꯝꯕꯤ, ꯅꯣꯏꯕꯨ ꯈꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯂꯩꯀꯥꯏꯅꯤꯅ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯏꯃꯥ ꯏꯀꯥꯏꯖꯩꯀꯣ." ꯃꯁꯤꯗ ꯊꯣꯏꯕꯤ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯁꯦ, ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ." ꯃꯁꯤꯗ ꯂꯩꯃꯍꯜ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯜ ꯈꯨꯝꯕ ꯀꯜꯂꯤꯗꯣ ꯍꯥ?" ꯊꯣꯏꯕꯤꯅ꯫ "ꯏꯆꯦꯗꯤ ꯈꯨꯝꯗꯕ꯭ꯔꯣ? ꯏꯆꯦꯁꯨ ꯈꯨꯝꯃꯤꯗꯨꯅꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯐꯥꯎꯔꯕꯅꯤꯅ ꯈꯨꯝꯕ ꯇꯥꯕꯅꯤ." ꯅꯥꯀꯜꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯥꯝꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥ ꯑꯅꯤꯕꯨ꯫ "ꯌꯥꯔꯤꯃꯤ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯕꯨ, ꯅꯄꯥ ꯇꯥꯅꯤ ꯍꯥꯏꯕꯅꯤ." ꯑꯁꯨꯝꯅ ꯑꯌꯨꯛꯇꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯌꯥꯏꯆꯦꯟꯕꯗꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯅꯝꯕꯤꯅ, "ꯏꯆꯥꯕꯨ ꯂꯥꯡꯐꯩ ꯆꯠꯂꯒ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯆꯥꯅ ꯁꯨꯗꯣꯔꯤꯕꯣ? ꯏꯃꯥꯗꯤ ꯆꯠꯍꯟꯅꯤꯡꯗꯦꯗ ꯑꯆꯧꯕ." ꯌꯥꯏꯆꯦꯟꯕꯅ, "ꯏꯃꯥ, ꯂꯪꯐꯩ ꯆꯠꯂꯕꯗꯤ ꯈꯨꯠꯇ ꯁꯦꯜ ꯈꯔꯗꯤ ꯄꯥꯏꯔꯅꯤ, ꯌꯥꯝꯅ ꯍꯦꯛꯇ ꯄꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯇꯧꯕꯅꯤꯗ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯋꯥꯐꯝꯁꯤꯕꯨ ꯏꯃꯧ ꯂꯥꯏꯖꯅꯒꯗꯤ ꯈꯪꯂꯕ꯭ꯔꯣ? ꯏꯃꯧꯅꯕꯨ ꯌꯥꯔꯕ꯭ꯔꯣ ꯏꯆꯥꯒꯤ ꯋꯥꯗꯨꯕꯨ?" ꯂꯥꯏꯖ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯀꯨꯏꯔꯤ꯫ ꯌꯥꯏꯆꯦꯟꯕꯒꯤ ꯏꯃꯨꯡꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯕꯨ ꯂꯩꯃꯍꯜꯅ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯥꯏꯆꯦꯟꯕ ꯃꯁꯥꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ, "ꯈꯪꯗ꯭ꯔꯤꯃ, ꯍꯟꯗꯛ ꯎꯅꯕꯗ ꯍꯥꯏꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯂꯩꯔꯝꯒꯅꯤ." "ꯐꯔꯦ,
Imana haigadabu wabunya lang phai chatlaga wakhal lang phangkhan ba yade ko image achouba asumna leirami ayuki chak chaba matamni somda lei mahaldo chak charamdai adu mama bu ko changa ami mama gi kadani ima chak loire atomina chana ba tawsilo pabado ayukta gi thokhibadubu hauji phawba halakte ngai khisira ima tharo sangbina ngairaroi napa gi chak to phajana thamaga aikhoi adum jarasi ima chak lami achoubi chalo asumna mama machado chakhumda punna changaktuna charami chak to chana hairi macheda yenglaga thoibina iche sak tokpagi thabak sidi iche na tawgadabani sigi matung dabagi thabak sidi aida hairakpa yaroi ko iche mashida lei mahal sawning na hairi angang amo ibagi yumgi kupnum khara tawbagi aduk lautanaradi kara yadorige mashida mama na nganglaklammi hai taningdi sakshi dum chaw ngai hak chak chabashidane khatnarakanu asumna chak to toklaga lei mahal do isau irang tawduna kon amangbudu phenglammi loiraga mata laija hoida laklammi laija so mangolda phamduna mama ga wari sarami lei mahal lakpa ubada hairaklammi laijana aidi ekhoida leisabi ma chang aise yum onnabagi changakpa malina imada haigi tawrini haujikta phamoshida lei mahal mata gi nakta phamtharaga as ita sidiba aibo noida nongbuta lakta singai khre ita gi wado masida laija gi mama na hairi chummini ichana haiba ado ichabu kari inchangbu charaki ima khoigi inchangnabu kari chadorige chamthong natana nongmata inchang ahauba chadaba koireda sinchida matautuda matada laknaraklami laijana is pabana thabak halakpada hek leiraga purai haiduna kamdaubu noita karaidagi wanoduna adoita horen nungtheldo potphamdagi singju saru seibani singju sadaba koiri hoi hainai mata anido aduga lei mahalna mata laijabu tinariba loinariba asidi loinadaba yadabagi aduk loinariba haibaduni maramdi laija amadi yaichenba unaba chatpada ma yauraga yaichenbabu uba phangnabagidamaktani somdasu yaichenba mataugi nakta laktuna wa khara hairami itaw horel nongtheldi laija dong hekta unaba chalusi unadabasu pauga phaunadabasu koiri loyambana hoini sachini ado noi laija gi mamanabi lei mahaldo yamhainade koide magi mityengdo itawbu pamjaba mali mataugi wado masu khanglibani aduna masu hainadaba matau ulaklammi aduga mataudo onchenduna hairami khangdrida ida hainade nabu kamai tawni phaniyamdi ainasu laijada hairabani tade shimasu hayeng hainade hairambanu pisina mahenbani ko punchigi thungnadaba lai khromoida asumna nungthelgi matamdo yaichenba amadi loyumba anido laijabu unaba laklami laija hoisu thoklaklami laijaga yaichenbaga unabadu ubada somda lei mahal mamittu paina adom yengaga leibadu ubada haira iloyumbana kari khoyengno nangidubo minu paugnabashida tumjinkiba darimi aduma yengadi ani sinangna yengmandana lei mahal loyumbada mamitkadu paini yenglaga taningde nang leifom thokpa layo aingonda wangang lao haidi loyumba mamitkadu lauthoklagi yengai kari haiba nangidude aina ngang basitadana kana haibata ge haino haise lei mahal loyumbada paini yenglaga ho ta yaichen mana haiba wase ta ge na bulai karino khangde haibani matautuda loyumba yam hainadana taningde ko lei mahal minung sinaba leidana unaba lai se udra haibani nang ngangi dubu karine haina ngangi no haibani da lei mahal handakti khumlakhidre ngai haki matung yaichen ba hoisu wari saba loiraga punna halakpagi lambida lei mahal na ngamdana lai jabu loyumbaga chatmina halami mana yaichenbaga chatlami wari hekta sasin ba hawi ta yaichenba aina bunuk se haibase kayam koina haina gi saibano lai jana ingondagi kari henge lei mahal ge lichat amalai adudi tinaba mata gi nupa masak khara phajaba sel paiba amabu hek urabadi magi oinaba ayamba hotne mashinasu ayamba lekai mata na mabu pulamde aduga akhang manupa singnasu hainaramde yaichenba sauna hairei
Hai, ꯂꯩꯃꯍꯜ, ꯑꯩꯁꯦ ꯅꯇꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯅꯤ. ꯃꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯇꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯂꯩꯃꯍꯜ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩ ꯈꯪꯗꯦ. ꯂꯥꯏꯖꯗꯒꯤ ꯑꯩꯅ ꯏꯁꯛ ꯏꯇꯧ ꯐꯖꯕ ꯍꯦꯜꯂꯤꯁꯤꯗꯤ. ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥ ꯌꯥꯏꯆꯦꯟꯕꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯁꯤ? ꯌꯥꯏꯆꯦꯟꯕ ꯍꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯕꯨ ꯎꯔꯕꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯤꯆꯠꯇꯨꯗꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯁꯤ. ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯣꯌꯨꯝꯕ ꯃꯗꯥꯎ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯩꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯂꯩꯃꯍꯜ, ꯅꯪꯁꯨ ꯅꯃꯥꯏꯗ ꯏꯀꯥꯏꯕ ꯐꯖꯅꯗꯤ ꯈꯪꯗꯦ. ꯅꯇꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯃꯤ. ꯑꯃꯁꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ. ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯃꯇꯥꯕꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅ. ꯏꯇꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯇꯧꯗꯨꯅꯅꯤ ꯏꯇꯥ ꯑꯌꯥꯝꯕ ꯅꯪꯒ ꯄꯨꯟꯕ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯤꯁꯤ. ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯩ ꯐꯥꯎꯕ ꯍꯩꯅꯔꯛꯇ꯭ꯔꯤ. ꯍꯥꯏꯔꯝꯗꯨꯅ ꯃꯇꯥꯗꯣ ꯃꯇꯣꯝꯇ ꯊꯅꯝꯗꯨꯅ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯐꯦꯠꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯍꯥꯏꯖꯍꯧꯋꯤ ꯂꯩꯃꯍꯜ ꯊꯋꯥꯁꯥꯗ. ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯃꯥꯏ ꯃꯋꯥꯁꯤꯅ ꯈꯔ ꯐꯖꯩꯅ ꯑꯗꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ? ꯍꯥꯏꯔꯒ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯁꯥ ꯃꯌꯨꯝ ꯍꯟꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ. ꯁꯣꯝꯗ ꯌꯥꯏꯆꯦꯟꯕꯒꯤ ꯃꯌꯨꯝꯗꯅꯤ. ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯂꯩꯅꯝꯕꯤꯅ. ꯅꯪꯕꯨ ꯏꯃꯧꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯆꯠꯄ ꯅꯨꯃꯤꯠꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯗꯧꯔꯤꯕ? ꯑꯥꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯕ? ꯊꯥ 3 ꯃꯨꯛꯇꯤ ꯂꯩꯔꯛꯀꯅꯤ ꯏꯃꯥ. ꯍꯩꯔꯝꯃꯕꯅꯤ ꯅꯃꯧ ꯅꯨꯄꯤꯗ. ꯑꯩꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯥ ꯌꯦꯡꯕꯤꯔꯝꯃꯨ. ꯂꯩꯅꯝꯕꯤ ꯅꯣꯛꯂꯒ ꯃꯆꯥꯕꯨ ꯆꯩꯔꯛꯂꯝꯃꯤ. ꯍꯩ, ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ. ꯃꯃꯥꯏꯁꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ. ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯅꯥꯀꯜꯗꯒꯤ ꯈꯥꯒꯦꯝꯕꯅ. ꯍꯥꯏ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯏꯀꯥꯏꯕ ꯀꯔꯤꯝ ꯈꯪꯈꯤꯗ꯭ꯔꯦ. ꯍꯥꯏ, ꯁꯣꯏ ꯃꯇꯥꯡꯁꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯀꯣ. ꯑꯗꯨꯅ ꯈꯪꯕ ꯈꯔ ꯋꯥꯠꯀꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯅꯇꯩꯃꯗꯨ ꯁꯦꯟꯅꯔꯝꯃꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ. ꯌꯥꯏꯆꯦꯟꯕ ꯆꯠꯂꯝꯗꯥꯏꯒꯤ ꯂꯥꯏꯖꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯥꯏꯖ ꯎꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯃꯍꯜ ꯑꯣꯏꯅ ꯊꯦꯡꯅꯔꯝꯃꯤ. ꯌꯥꯏꯆꯦꯟꯕ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯝꯃꯤ. ꯇꯥ ꯌꯥꯏꯆꯦꯟꯕ ꯅꯠꯇ꯭ꯔꯣ? ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯡꯊꯤꯜꯁꯤꯗ? ꯏꯇꯥ ꯂꯥꯏꯖꯗꯤ ꯂꯩꯍꯧꯗꯤꯌꯦ. ꯇꯥ ꯌꯥꯏꯆꯦꯟꯕ, ꯑꯩꯁꯨ ꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯦ. ꯂꯥꯏꯖ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯗ ꯀꯩꯁꯨ ꯈꯟꯗ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ. ꯑꯩ ꯂꯥꯛꯑꯝꯃꯤꯅ ꯈꯔ ꯍꯥꯏꯔꯝꯃꯨ. ꯍꯌꯦꯡꯗꯣ ꯑꯩ ꯆꯠꯂꯅꯤꯅ ꯃꯥ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ. ꯑꯣ, ꯍꯣꯏ. ꯑꯗꯨ ꯇꯥ ꯌꯥꯏꯆꯦꯟꯕ, ꯏꯇꯥ ꯂꯥꯏꯖꯗꯣ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ. ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯤ ꯎꯍꯧꯕ ꯑꯩꯅ ꯂꯥꯞꯅꯁꯨ. ꯌꯥꯏꯆꯦꯟꯕ ꯃꯕꯨꯛꯅꯤꯡꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥ ꯆꯠꯂꯝꯗꯥꯏꯗ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯩꯔꯝꯗꯕꯁꯤꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯩꯗꯣ ꯊꯥ 3 ꯃꯨꯛ ꯂꯩꯔꯛꯀꯅꯤ ꯈꯔ ꯍꯥꯏꯕꯤꯌꯣ ꯂꯥꯏꯖꯗ. ꯀꯣꯟꯅ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯃꯥꯒ ꯎꯅꯅꯤꯅ ꯈꯔ ꯇꯝꯕꯤꯌꯨ. ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯆꯦꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯩꯃꯍꯜ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ. ꯇꯁ, ꯁꯤ ꯃꯉꯥꯏꯗꯅ ꯀꯩꯅꯣ. ꯍꯧꯖꯤꯛ ꯏꯇꯥꯈꯣꯏꯗ ꯆꯪꯉꯨꯒꯦ. ꯏꯇꯥꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯨꯒꯦ ꯌꯦꯡꯉꯨꯒꯦ. ꯍꯥꯏꯔꯒ ꯂꯩꯃꯍꯜꯗꯣ ꯃꯇꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯗ ꯃꯇꯥꯗꯣ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯥ ꯃꯥꯁꯨ ꯂꯩꯃꯍꯜ ꯂꯥꯛꯄ ꯎꯕꯗ ꯀꯧꯗ ꯌꯥꯗ꯭ꯔꯒꯨꯝ ꯀꯧꯔꯛꯂꯝꯃꯤ. ꯏꯇꯥ, ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯌꯥꯝ ꯊꯥꯖꯗꯦ. ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ. ꯀꯔꯤ ꯆꯥꯁꯤꯒꯦ? ꯂꯩꯃꯍꯜ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏ. ꯑꯇꯩ ꯀꯩꯁꯨ ꯆꯠꯇꯦ. ꯅꯣꯏꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯥ ꯌꯥꯏꯆꯦꯟꯕꯗꯣ ꯊꯦꯡꯅꯩꯌꯦ. ꯑꯗ ꯀꯧꯒꯦ ꯇꯧꯕꯅꯦ. ꯑꯗ ꯅꯣꯛ ꯅꯣꯛꯇꯅ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕꯩ ꯋꯥꯅꯤ. ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯄꯥꯈꯠꯂꯞ ꯇꯧꯔꯛꯏ. ꯑꯗꯨꯒ ꯃꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯥ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ ꯈꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯇꯥ, ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯏꯇꯥꯒꯤ ꯏꯃꯤꯠꯃꯛꯅꯗꯤ ꯎꯍꯧꯕ ꯑꯁꯦꯡꯕꯅꯤꯀꯣ? ꯂꯪꯐꯩ ꯆꯠꯀꯅꯤꯗꯤ ꯍꯥꯏꯕꯅꯤ ꯉꯍꯥ ꯂꯥꯛꯄꯗꯨꯗ. ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯒꯥꯏ ꯋꯥ ꯍꯧꯔꯛꯂꯝꯃꯤ ꯂꯩꯃꯍꯜꯅ. ꯍꯣ, ꯑꯗꯨꯔꯗꯤ ꯈꯪꯗꯦ. ꯂꯥꯛꯑꯝꯃꯤ ꯉꯁꯥꯏꯗꯣ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯒꯤ ꯋꯥꯅꯤꯁꯦ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯃꯇꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯂꯩꯃꯍꯜꯅ ꯑꯁꯨꯝ ꯇꯝꯕꯗꯒꯤ ꯂꯥꯏꯖ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯔꯛꯂꯤ. ꯍꯥꯏꯔꯛꯏ. ꯑꯣ, ꯑꯗꯨꯅꯅꯤꯗꯅ. ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯗꯤ ꯂꯪꯐꯩ ꯆꯠꯂꯝꯗꯥꯏ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ. ꯃꯥꯒꯤ ꯋꯥꯗ ꯃꯇꯥꯅ ꯊꯥꯖꯔꯦ ꯈꯟꯗꯨꯅ ꯂꯩꯃꯍꯜ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯅꯣꯛꯂꯝꯃꯤ.
ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯇꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯅꯇꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯪꯅꯗꯤ ꯅꯣꯡꯃꯇꯗꯤ ꯊꯥꯖꯗꯦꯗꯣ, ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯕ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯂꯩꯃꯍꯜꯅ ꯍꯤꯒꯥꯏꯋꯥ ꯀꯥꯝꯁꯤꯟꯕꯗꯒꯤ ꯂꯥꯏꯖꯗꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯍꯟꯗꯛ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯊꯣꯛꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯏꯆꯦꯟꯕ ꯊꯥ 3 ꯐꯥꯔꯗꯨꯅ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯅꯥꯎ ꯅꯨꯄꯥꯒ ꯋꯥꯔꯤ ꯇꯧꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ, ꯇꯥꯆꯧ, ꯂꯪꯐꯩ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯒꯦ? ꯑꯩꯁꯨ ꯃꯊꯪ ꯆꯠꯄꯗꯗꯤ ꯌꯥꯎꯒꯦꯅ꯫ ꯍꯩ, ꯅꯪꯗꯤ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯕ ꯌꯥꯗ꯭ꯔꯤ꯫ ꯏꯃꯥꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯀꯣ꯫ ꯅꯇꯩꯃꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯅꯪꯅ ꯆꯠꯅꯤꯡꯂꯤꯕ ꯂꯪꯐꯩꯗꯣ ꯆꯠꯀꯗꯕꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯩꯃ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯗꯨ ꯃꯃꯥꯗ ꯐꯜꯂꯞ ꯌꯦꯡꯉꯛꯏ꯫ ꯃꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯄ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣ ꯍꯣꯏ ꯇꯥꯆꯧ, ꯌꯥꯏꯌꯦ꯫ ꯑꯗꯨ ꯇꯥꯆꯧ, ꯉꯁꯤꯗꯤ ꯇꯥꯆꯧ ꯂꯥꯛꯄꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯆꯥꯁꯤꯗꯅ꯫ ꯂꯩꯅꯝꯕꯤꯅ, ꯆꯥꯁꯤ ꯆꯥꯁꯤ, ꯉꯥ ꯀꯥꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ, ꯏꯃꯥꯁꯨ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯤ ꯉꯍꯥꯟꯗꯒꯤ, ꯑꯗ ꯏꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩ ꯐꯊꯣꯛꯑꯒ ꯂꯩꯔꯛꯂꯒꯦ, ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗꯪ꯫ ꯑꯗꯒꯤ ꯂꯥꯏꯖꯁꯨ ꯎꯅꯔꯛꯀꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ ꯑꯆꯧꯕ꯫ ꯂꯥꯏꯖꯗꯣ ꯌꯥꯔꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯀꯣꯛ ꯎꯅꯔꯨ ꯀꯩꯅꯣ ꯐꯖꯅ꯫ ꯌꯥꯅꯤꯗ, ꯀꯨꯏꯔꯣꯏ꯫ ꯃꯃꯥꯡꯒꯤ ꯂꯪꯐꯩ ꯆꯠꯄꯒꯤꯗ ꯎꯅꯒꯦꯅ ꯆꯠꯄꯗꯁꯨ ꯊꯦꯡꯅꯔꯛꯇꯦ, ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯀꯩꯁꯨ ꯈꯪꯗꯕ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯁꯤꯕꯨ ꯍꯣꯔꯦꯟ ꯂꯥꯏꯖꯒꯤ ꯃꯇꯧꯗꯣ ꯈꯪꯂꯒ ꯈꯣꯏꯗꯥ ꯆꯥꯎꯅ ꯑꯣꯏꯒꯗꯕ ꯃꯇꯧꯗꯣ ꯈꯠꯂꯨꯕꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯅꯨꯄꯤꯕꯨ ꯃꯥ ꯇꯔꯨꯛ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ, ꯏꯈꯨꯠ ꯆꯥꯕꯤ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯋꯥ ꯁꯥꯗꯅ꯫ ꯃꯇꯧꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯖꯩ ꯃꯊꯟꯇ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯀꯣꯛꯀꯁꯤ ꯂꯣꯏ ꯍꯦꯛ ꯉꯥꯎꯋꯦ ꯑꯁꯦꯡꯕ, ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯥꯒꯦꯝꯕꯁꯨ ꯃꯥꯅ ꯇꯧꯒꯗꯕꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯆꯦꯟꯕꯅ ꯂꯥꯏꯖꯕꯨ ꯐꯅ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯍꯟꯗꯛꯇꯤ ꯄꯥꯛꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯃꯇꯥꯡꯁꯤꯗ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗ ꯂꯩꯃꯍꯜꯅ ꯊꯑꯣꯏꯅ ꯌꯥꯏꯆꯦꯟꯕ ꯂꯥꯛꯀꯅꯤ ꯈꯟꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯄ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯌꯥꯏꯆꯦꯟꯕ ꯊꯦꯡꯅꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ, ꯏ, ꯇꯥ ꯌꯥꯏꯆꯦꯟꯕ ꯅꯠꯇ꯭ꯔꯣ? ꯂꯪꯐꯩ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯒꯦ ꯇꯥ ꯌꯥꯏꯆꯦꯟꯕ? ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯖꯤꯟꯕ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯨꯝꯗ꯭ꯔꯕꯗꯤ ꯐꯖꯔꯔꯣꯏ ꯈꯟꯅ ꯌꯥꯏꯆꯦꯟ ꯃꯃꯥꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ, ꯍꯜꯂꯛꯑꯦ꯫ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯣꯏ ꯅꯇꯥ ꯂꯥꯏꯖꯗꯣ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯒ ꯊꯥꯔꯒ ꯍꯞꯇꯥ ꯐꯥꯗꯣꯔꯤ, ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯃꯥꯕꯨ ꯀꯩꯗꯧꯈ꯭ꯔꯕꯒꯦ? ꯃꯇꯥꯡꯗꯨ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯝꯃꯤ ꯂꯣꯟꯅ ꯂꯩꯃꯍꯜ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯈꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯇꯥ ꯌꯥꯏꯆꯦꯟꯕꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ, ꯏꯇꯥ ꯂꯥꯏꯖꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯕꯅꯤ, ꯇꯥ ꯌꯥꯏꯆꯦꯟꯕ ꯅꯠꯇꯕ ꯑꯃ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯆꯦꯟꯕ ꯌꯥꯝ ꯉꯛꯂꯝꯃꯤ, ꯊꯥꯖꯗꯕꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯥꯖꯗ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯩꯃꯍꯜ? ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯅꯦ? ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ꯫ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯏꯖꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯤꯕ? ꯂꯩꯃꯍꯜ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯌꯥꯏꯆꯦꯟꯕꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ, ꯃꯔꯝ ꯍꯥꯏꯕꯕꯨ ꯇꯥ ꯌꯥꯏꯆꯦꯟꯕ, ꯏꯇꯥ ꯂꯥꯏꯖꯗꯣ ꯃꯑꯣꯡ ꯃꯥꯟꯗꯅ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ꯫ ꯑꯩꯕꯨꯗꯤ ꯇꯥꯗꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ, ꯁꯦꯜ ꯄꯥꯏꯕ ꯎꯕ ꯌꯥꯗꯦ ꯍꯥꯏꯔꯤ, ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯏꯇꯥ ꯂꯥꯏꯖꯅ꯫ ꯑꯗꯨꯒꯤ ꯏꯇꯥꯅ ꯑꯍꯦꯟꯕ ꯂꯥꯛꯄꯗꯒꯤ ꯇꯥꯗꯅ ꯂꯪꯐꯩꯗ ꯀꯨꯏꯅ ꯂꯩꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈꯤꯕꯅꯤ꯫ ꯂꯩꯃꯍꯜꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯁꯤꯗ ꯈꯨꯗꯛꯇ ꯌꯥꯏꯆꯦꯟꯕ ꯄꯪꯊꯈꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯃꯇꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯃꯍꯜꯒꯤ ꯃꯇꯥꯡꯗ, ꯇꯣꯟꯗꯣꯟꯕꯤꯅ, ꯏꯇꯥ, ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯏꯇꯥ ꯂꯩꯃꯍꯜꯒ ꯇꯥ ꯌꯥꯏꯆꯦꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯍꯦꯛ ꯂꯥꯎꯈ꯭ꯔꯦꯅꯦ ꯏꯇꯥ꯫ ꯋꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦ, ꯀꯔꯝꯅꯗꯤ ꯊꯨꯔꯣꯏ꯫
ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯂꯥꯏꯖ ꯈꯪꯅꯩ ꯍꯥꯏꯕ ꯂꯩꯀꯥꯏꯁꯤꯅ ꯈꯪꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯃꯍꯜꯒ ꯑꯃꯨꯛ ꯈꯪꯅꯕ ꯎꯕꯗ ꯁꯟꯇꯣꯔꯛꯂꯤꯕ ꯄꯥꯎꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯅꯣ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯥ ꯂꯩꯃꯍꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯗꯤ ꯇꯥ ꯌꯥꯏꯆꯦꯟꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ ꯍꯥꯏ ꯇꯣꯟꯗꯣꯟꯕꯤꯅ ꯀꯔꯤꯅꯣ ꯏꯇꯥ ꯂꯩꯃꯍꯜꯒꯤ ꯃꯒꯨꯜꯗꯤ ꯅꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯁꯤꯗꯤ ꯏꯇꯥꯅ ꯏꯇꯥ ꯂꯩꯃꯍꯜꯒꯤ ꯋꯥꯗ ꯊꯥꯖꯔꯤꯕ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃ ꯈꯪꯅꯕ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯍꯜꯕꯨ ꯁꯦꯟꯅꯍꯟꯕ ꯇꯥꯔꯦ ꯃꯥꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯂꯩꯃꯍꯜꯒ ꯂꯣꯏꯅꯗꯕ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥ ꯂꯥꯏꯖꯅ ꯊꯥꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯂꯩꯃꯍꯜ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ उन्नदुना वारी सारी याइचेनबना अइदि खंगदे नंगना अइसे यम नुंसिबिरंबसिनी अइना ngakliबसे अदो अइगे इतुंग इनबा ngamladra लैमहल चिंगनबा लैता हाइरई होय करिगिदि ngamoi नुंसिबा नंगी नेतुंग इनबाबु करिनो याइचेनबा नोक्तुना लैमहलगी खुदांगदु ता पाइरगा हाइरई अदुदि हौजि हेक्ता इयम मोंगबा इराल याइदा खोंदोइरसि हाइबबु लैमहल नोक्तुना अयाबा पिरम्मी अदुगा याइचेनबगा नुमितसिदा चेनबा हाइदु ओइरम्मी मबानी चेनबगी पाउसी सोमदा लाइजा तारम्मी लाइजा याम कपलम्मी मता लाक्तुना थेमजिनबिरम्मी तोंदोनबिना इता तोओबा नुपाबु मातरो इताना दुम कपसे मोइना तारगा कलक पेलनी तोओसी इता लाइजा कप्पीदु तोकलगा हाइरई हयेंमक ता याइचेनबगी मयुमदा चटलगा अꯩꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯏꯇꯥ ꯇꯥ ꯌꯥꯏꯆꯦꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯕꯗꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯏꯇꯥꯕꯨ ꯐꯅ ꯍꯥꯏꯅꯔꯔꯣꯏꯌꯦ ꯂꯥꯏꯖ ꯍꯦꯟꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯇꯥ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯊꯥꯒꯤ ꯅꯨꯄꯥꯕꯨ ꯃꯨꯟꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯏꯇꯥ ꯂꯩꯃꯍꯜꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥ ꯌꯥꯏꯆꯦꯟꯕꯅ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ खंजरक्सनीता असुमना मता अनीदु लैरम्मी सोमदसु लाइजा नत्तबा ममौ अमा चेलक्ले ताबदा मचानुपादा पेंदना वायाम अमा ngangi नत्ति फना ओइदुनसु इमौ लाइजागा अमुक्ता उना थोकलगा करिनो हाइबदो तानरदि फै हाइबनिदा हौजिक लैकाइसिना ngangnariba mayamse मादि करिमता इकाइबा खंदखै लैबा ngami हाइबा खागेंबना मा इचे लाइजासु हंदगी मतामदि याम होंगिदा अयाबा माना होंगमद्रदि सिथोय तचौना उनसिना चटपा खुदी थोकलक्ते हाइरिसिनी लैनम्बी ngakna अहिगी मौलाइजनबु अदुमने हेक तौरमगद्रने मनुंगदा लाना खनबा याबा वामदि लैबदि मालिसे अइने सुम खनबदा फरिसीमा सिगी वासितोसे हौजिकता चौना पुरकलिबे इतैमसिगी ओइना करि तौबा याबा हाइबदो मदु ओइना खनबना फगनी असुमना मचानुपाना हाइरबदा लैनम्बी मासु यादुना ममौ नुपी चेलई हाइबदो हराउफम खंगदा हाइरई हयेंग ओइना तैमदो लौरुरगा लैकाई मी खरगा हिंगोनों मी खरा दुगा अथुबदा लुहोंगनबा असुमना याइचेनबा नुपी चेले हाइबसी लैकाई मीना खंगदबा तादबा याउद्रे अदुगा सोमदा लाइजगी लैकाइदसु अदुंगाई लाइजगी मरमदा फना अमता हाइनरमदे लैकाई नुपी यमना मागी लाइजा हाइबिसे हाना नुंसिनरम नुपादु तोकनरगा अहेनबा अमा लाकपदगी तोकनखिबने हाइन्या नुपी अमनमु हेरदा ओइरमोय नोइसु मनुंगदा वा अमति लेरमदोय माली नुपादुना चेलिबा नुपीदुसु अैखोय लैकाइनि हेना खंगनरबि नुपीनि मरु ओइना माना मीगी नुंसिनबा थुगाइबका ओइरमब्रा खंगपोन्ते लुना तिनबा मतागी नुपागा मुल्ले हाइबनिदा नुपी अमना खंगद्रदा अदु ओइरबदि खोइसु कनाना चुम्बनो कनाना लालिबनो हाइबगा ग्यान तादे अैखोय इचादा चुरुंद्रगा लोइरे असुमना लैकाई मसेलदो सुम सुम ngangnaba hauraklammi somdana phagi phagi dogi cheluraba haidu kaubaniना मीगी मचानुपीदो कोइना थंबा पामदे हाइदुना अहलमन तानादुना लुहोंगलम्मी नोंगमगी नुमित्तनी याइचेनबा मागी नुपीदा असुमना हाइरक्लम्मी हौजिक्ति नंग अइना निंगजबदो थुंगलबनिना लैमहल इमामदि पाबगी सेबा फजना तौको मसिदा ओइरी लैमहलना यानिंगद्रिबा मपुरोइबगी मांगददि नोक्सिनदुना खमदा यादबनिना खमलक्लम्मी होय तौद्रबदि करिनो मसितबु तौगेना
ꯑꯩꯅ ꯇꯥꯗꯒꯤ ꯇꯨꯡ ꯏꯜꯂꯛꯏꯅꯤ ꯑꯗꯣ ꯇꯥꯗꯁꯨ ꯍꯧꯖꯤꯛ ꯀꯔꯥꯏ ꯆꯠꯀꯗꯣꯏꯅꯣ ꯊꯕꯛ ꯑꯃꯠꯇ ꯆꯠꯀꯗꯧꯕꯅꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯂꯩꯃꯍꯜ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯕꯥꯅꯤꯒꯤ ꯃꯆꯥ ꯐꯪꯗ꯭ꯔꯤ ꯃꯆꯥ ꯐꯪꯂꯕꯗꯤ ꯊꯣꯛꯑꯕ ꯇꯧꯕ ꯌꯥꯏ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯌꯨꯝ ꯄꯥꯟꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯑꯗꯣ ꯏꯃꯥꯅꯗꯤ ꯃꯁꯨ ꯄꯥꯝꯃꯦꯅ ꯍꯥꯏꯕ ꯍꯧꯔꯦ ꯏꯕꯥꯅꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯏꯆꯦꯟꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯏꯗ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯃꯇꯝꯁꯨ ꯋꯥꯠꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯋꯥꯏ ꯁꯪꯅ ꯂꯩꯖꯁꯅꯨꯅ ꯇꯧꯕꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯅꯝꯕꯤꯅ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯧꯔꯤꯕ ꯖꯥꯠꯅꯣ ꯃꯇꯥꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦꯀꯣ ꯑꯇꯣꯝꯕ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯇꯩꯃꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯒꯤ ꯋꯥꯗꯣ ꯃꯇꯨꯡ ꯍꯥꯏꯗꯅꯕ ꯍꯣꯠꯅꯧ ꯃꯁꯤꯗ ꯂꯩꯅꯝꯕꯤ ꯊꯧꯁꯥꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯇꯞꯅ ꯍꯥꯏꯖꯗꯣꯔꯤꯕ ꯅꯇꯩꯃꯁꯤ ꯇꯥꯅꯕ ꯍꯥꯏꯒꯗꯣꯔꯤꯕ ꯍꯧꯖꯤꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯃꯥꯕꯨ ꯈꯥꯝꯖꯤꯜꯂꯛꯂꯝꯃꯤ ꯍꯣꯏꯕ ꯏꯃꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯏꯇꯩꯃ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯆꯦ ꯂꯥꯏꯖꯗꯣ ꯑꯃꯨꯛ ꯇꯥꯆꯧꯒꯤ ꯂꯣꯟꯅꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯏꯃꯥ ꯂꯩꯅꯝꯕꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯇꯣꯝꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗ ꯅꯥꯀꯟꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯋꯥꯔꯤꯗꯨ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ ꯇꯞꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯑꯃꯗꯤ ꯑꯇꯣꯝꯕꯅ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯕꯨ ꯏꯃꯥ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯏ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯥꯗꯤ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯆꯧ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯏꯇꯩꯃ ꯂꯩꯃꯍꯜꯅ ꯁꯤꯟꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯏꯆꯦ ꯂꯥꯏꯖꯗꯤ ꯀꯩꯁꯨ ꯃꯔꯥ ꯂꯩꯖꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯌꯥꯏꯆꯦꯟꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯆꯧꯕ ꯏꯆꯥꯕꯨ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯌꯥꯏꯆꯦꯟꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩꯁꯨ ꯆꯤꯡꯅꯕ ꯍꯦꯟꯃꯟꯗꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕꯗ ꯈꯪꯕꯅꯤ ꯅꯣꯡꯃ ꯂꯥꯏꯖꯒ ꯂꯝꯕꯤꯗ ꯌꯥꯏꯆꯦꯟꯕꯕꯨ ꯊꯦꯡꯅꯔꯝꯃꯤ ꯌꯥꯏꯆꯦꯟꯕꯅ ꯂꯩꯃꯍꯜꯕꯨ ꯆꯦꯜꯂꯕ ꯃꯇꯨꯡꯗꯅꯤ ꯀꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯇꯥ ꯌꯥꯏꯆꯦꯟꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ ꯇꯥꯗꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯦ ꯃꯁꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯩꯔꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯗꯗꯤ ꯌꯦꯡꯕ ꯉꯝꯗ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯏꯖ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯒꯦ ꯉꯁꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕ ꯄꯨꯝꯕꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ ꯃꯁꯤꯗ ꯂꯥꯏꯖ ꯃꯥꯅ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯥ ꯂꯥꯟꯗ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯇꯥꯗꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯛ ꯑꯣꯏꯔꯝꯃꯤ ꯆꯤꯔꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯠꯇ꯭ꯔ ꯇꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯂꯩꯃꯍꯜ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯨ ꯂꯥꯏꯖꯅ ꯂꯩꯀꯥꯏꯗ ꯄꯨꯟꯖꯕꯤ ꯇꯣꯟꯗꯣꯟꯕꯤ ꯊꯥꯖꯤꯟꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯂꯨꯕꯗ ꯂꯩꯃꯍꯜꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯂꯥꯟꯈꯤꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯍꯪꯂꯛꯂꯝꯃꯤ ꯌꯥꯏꯆꯦꯟꯕꯅ ꯑꯗꯨꯗꯤ ꯂꯩꯃꯍꯜꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯗꯕꯅꯣ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯃꯇꯝꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯁꯦꯜ ꯌꯥꯝ ꯇꯣꯜꯂꯝꯃꯤ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕ ꯍꯣꯠꯅꯔꯤꯀꯥꯟ ꯇꯥꯗꯅ ꯎꯅꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯏꯇꯥ ꯂꯩꯃꯍꯜꯗꯤ ꯈꯪꯕꯅꯤ ꯃꯔꯛꯁꯤꯗ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯂꯩꯃꯍꯜ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯌꯥꯏꯆꯦꯟꯕ ꯄꯦꯜꯂꯝꯗꯦ ꯑꯗꯨꯒ ꯁꯥꯎꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯂꯥꯏꯖꯅ ꯃꯇꯥꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯇꯥꯗꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯏꯇꯥꯅ ꯇꯥꯗꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯈ꯭ꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯏꯇꯥꯕꯨ ꯇꯥꯗꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯄꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯇꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯑꯩꯒꯤ ꯃꯔꯝꯅ
ꯌꯨꯝꯕꯥꯟ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯍꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯣꯏꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯣꯟꯅ ꯇꯥꯔꯝꯕ ꯂꯩꯃꯍꯜ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯅꯤꯡꯉꯝꯗ꯫ ꯑꯩꯅꯗꯤ ꯏꯇꯥꯒꯤ ꯅꯨꯄꯥ ꯃꯨꯟꯂꯨꯏ, ꯑꯗꯨꯒ ꯏꯇꯥꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯁꯤ ꯐꯥꯎꯕ ꯈꯟꯕꯤꯔꯝꯂꯕ ꯑꯩꯕꯨ ꯏꯇꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯕꯣ? ꯍꯥꯏꯔꯒ ꯂꯩꯃꯍꯜ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯛꯄꯤꯔꯕꯁꯨ ꯃꯇꯥꯒꯤ ꯃꯐꯝꯗ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯉꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯃꯥꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯔꯝꯅ ꯃꯥꯒꯤꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯖꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫